ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯐꯝꯒꯤ ꯃꯇꯝꯒꯤ ꯂꯥꯛꯀꯗꯧꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯗꯨꯃ ꯊꯝꯖꯩ ꯑꯍꯨꯝ ꯁꯨꯕꯗ ꯃꯥꯅ ꯁꯦꯟꯁꯁꯇ ꯌꯥꯝ ꯀꯟꯅ ꯕꯦꯖ ꯇꯧꯔꯒ ꯀꯨꯀꯤꯒꯤ ꯃꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯍꯦꯟꯒꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯊꯝꯃꯤ ꯃꯗꯨꯃ ꯑꯩꯅ ꯍꯥꯏꯕꯗ 2001ꯒ 2011ꯒ ꯁꯦꯟꯁꯁꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤꯁꯤꯗꯤ ꯌꯥꯝꯅ ꯃꯋꯥ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯗ 170% ꯍꯦꯟꯒꯠꯄ ꯖꯒꯥ ꯌꯥꯎꯔꯦ ꯃꯗꯨꯅ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯔꯀꯥꯟꯗ 130% ꯍꯦꯟꯒꯠꯄ ꯐꯥꯎꯁꯦ ꯁꯦꯝꯗꯣꯛꯈ꯭ꯔꯦ 170ꯁꯦ 130ꯗ ꯄꯨꯊꯣꯛꯑꯒ ꯇꯦꯕꯜꯗ ꯁꯦꯝꯃꯦ ꯑꯗꯨꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏꯗꯦ ꯑꯗꯨꯅ ꯍꯦꯟꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯗꯦꯇꯥꯗꯤ ꯑꯙꯥꯔ ꯄꯤꯕꯁꯨ ꯑꯣꯏꯒꯗꯕꯅꯤ ꯀꯩꯒꯤꯅꯣꯗ ꯑꯙꯥꯔꯁꯤ ꯄꯥꯏꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯐꯥꯎ ꯐꯪꯗꯕꯅꯤ나 ꯑꯗꯨꯅ ꯁꯦꯅꯥꯄꯇꯤꯗ 56% ꯅꯠꯇ ꯑꯙꯥꯔ ꯂꯧꯔꯤꯕ ꯑꯗꯒꯤ 70% ꯆꯥꯟꯗꯦꯜꯗ ꯂꯧꯔꯤꯕ ꯃꯁꯤꯅ ꯍꯦꯟꯅ ꯄꯣꯄꯨꯂꯦꯁꯟꯒꯤ ꯗꯦꯇꯥꯗ ꯔꯤꯂꯥꯏꯕꯜ ꯑꯣꯏꯒꯗꯕꯅꯤꯅ ꯑꯗ NRC ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯂꯣꯏ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ NRCꯁꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯔꯒ ꯀꯨꯀꯤꯁꯤꯡ ꯉꯥꯛꯇꯅ ꯀꯩꯗꯧꯕꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯣꯏꯒꯤꯁꯤꯗ ꯃꯤ ꯆꯪꯉꯛꯄꯁꯤ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯗ ꯇꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯃ ꯑꯩꯅ ꯑꯩꯒꯤ ꯃꯣꯠꯇ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯥꯃꯦꯟꯂꯣꯛ ꯑꯗꯨꯗ ꯐꯣꯔꯦꯁꯁꯦ 1946ꯗ ꯇꯧꯀꯥꯟꯗ ꯈꯨꯟ 9 ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯅ 52 ꯁꯨꯔꯦ ꯃꯔꯤꯡꯒꯤ ꯈꯨꯟ ꯑꯃ ꯍꯣꯡꯈ꯭ರೆ ꯅꯥꯒꯥꯒꯤ ꯑꯃ ꯂꯩꯔꯝꯗꯦ 2 ꯂꯩꯔꯦ ꯀꯣꯡꯒꯤ ꯑꯃ ꯂꯩꯔꯝꯗꯦ 3 ꯂꯩꯔꯦ ꯃꯩꯇꯩꯒꯤ ꯁꯨꯡꯂꯩ ꯂꯩꯔꯝꯗ ꯃꯩꯇꯩꯒꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯨꯀꯤꯒꯤꯅ 96 ꯂꯩ ꯑꯗ ꯃꯔꯛꯇꯁꯨ ꯄꯥꯡꯒꯟ ꯑꯃ ꯇꯥꯔꯝꯃꯤ 1980ꯒꯤ ꯑꯗꯨꯋꯥꯏꯗ ꯏꯔꯥꯡ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯣꯏꯗꯤ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯅ ꯇꯥꯛꯄꯗꯤ ꯆꯪꯉꯛꯄ ꯃꯤꯁꯦ ꯃꯁꯥꯅ ꯄꯣꯛꯄꯅ ꯃꯗꯨ ꯈꯨꯟ 3ꯗꯒꯤ 96 ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯄꯥꯟꯗꯒꯤ ꯃꯤ ꯆꯪꯉꯛꯏ ꯍꯥꯏꯕꯁꯦ ꯁꯤꯅ ꯑꯗꯨꯝ ꯄ꯭ꯔꯃꯥꯟꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯝꯖꯕꯅꯤ ꯑꯗꯒꯤ ꯑꯩꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠꯇ ꯗꯤꯜꯂꯤꯅ ꯑꯩꯅ ꯑꯃ ꯊꯝꯖꯕꯁꯤꯅ ꯂꯩꯕꯥꯛꯇ ꯏꯔꯥꯡ ꯑꯃ ꯍꯦꯛ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯀꯥꯟꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯧꯔꯤꯁꯤ ꯑꯦꯀꯥꯎꯟꯇꯦꯕꯜ ꯑꯣꯏꯗꯕ ꯄꯩꯁా ꯃꯌꯥꯝ ꯊꯥꯗꯔꯛꯑꯦ ꯄꯩꯁా ꯃꯌꯥꯝ ꯊꯥꯗꯔꯛꯁꯤꯅ ꯃꯤꯁꯤ ꯂꯦꯝꯅ ꯆꯥꯕ ꯄꯥꯝꯕꯅ ꯇꯝꯗꯅ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯔꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯃꯤꯅꯥꯏ ꯂꯣꯏ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯋꯥ ꯃꯆꯥ ꯑꯃ ꯍꯦꯛ ꯇꯧꯕ ꯗꯤꯜꯂꯤꯗ ꯆꯦꯜꯂꯤꯕꯁꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯗꯨꯃ ꯊꯝꯖꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯣꯂꯨꯁꯟꯁꯤ ꯗꯤꯜꯂꯤꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯝꯖꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠꯁꯤ ꯑꯦꯛꯁꯄꯔꯠ ꯑꯣꯏꯗꯕꯩ ꯋꯥꯅꯤꯅꯦ ꯑꯦꯛꯁꯄꯔꯠꯅꯦꯅꯗꯤ ꯅꯤꯛꯑꯒ ꯂꯥꯛꯏꯅꯤꯀꯣ ꯃꯣꯏꯁꯤ ꯀꯌꯥ ꯀꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯁꯤꯗ ꯀꯌꯥ ꯈꯪꯗꯕ ꯑꯗꯒꯤ ꯑꯗꯨꯅ ꯈꯪꯗ꯭ꯔꯤꯕ ꯖꯤ.ꯀꯦ ꯄꯤꯂꯥꯏ ꯑꯗꯨꯝ ꯈꯪꯉꯤ ꯖꯦꯅꯔꯦꯜ ꯁꯥꯎꯀꯤꯟ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯒꯤ ꯄ꯭ꯔꯁꯥꯟ ꯚꯨꯁꯟ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯁꯤꯜꯚꯥꯔ ꯐꯨꯠꯕꯣꯜ ꯃꯥ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯇꯩ ꯌꯥꯎꯔꯤꯕꯁꯤꯡꯗꯨꯗꯤ ꯀꯌꯥ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ ꯑꯗꯨꯝ ꯕꯥꯔꯇꯣꯟ ꯑꯃ ꯇꯧꯔꯛꯏ ꯍꯥꯏꯅ ꯇꯤ.ꯚꯤ ꯊꯣꯛꯅꯤꯡꯕꯒꯤ ꯂꯥꯛꯄ ꯃꯥꯜꯂꯦ